ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯁꯍꯔꯗꯒꯤ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯊꯥꯔꯣ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ, ꯇꯧꯕꯇꯕꯨ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯉꯥꯜ ꯈꯔꯗꯤ ꯋꯥꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯁꯍꯔꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ, ꯏꯖꯠ ꯁꯟꯃꯥꯟ ꯊꯝꯅꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯀꯨꯞꯆꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯩꯇꯥꯔꯤꯕ꯭ꯔꯥ ꯊꯥꯔꯣ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯍꯣ, ꯇꯥꯔꯦ ꯊꯣꯛꯂꯛꯑꯦ꯫ ꯅꯪ ꯆꯥꯛ ꯏꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯑꯣꯐꯤꯁ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯥꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤ, ꯑꯩ ꯊꯦꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ, ꯍꯣꯔꯦꯟ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩ ꯑꯗꯨꯝ ꯑꯣꯐꯤꯁꯇ ꯊꯤꯟꯕꯤꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯕꯩ ꯀꯣꯜ ꯂꯨꯈꯥꯛꯄ ꯉꯁꯤꯕꯨ ꯀꯅꯥꯝ ꯐꯦꯡꯉꯝꯗꯦꯕꯁꯦ, ꯁꯤꯡꯃꯨꯛ ꯄꯩ ꯂꯩꯔꯝꯃꯦꯕ꯫ ꯍꯩꯁ, ꯃꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡꯅꯕ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃ ꯂꯩꯕꯗꯨꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒ ꯐꯦꯡꯇꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯊꯥꯔꯣ ꯋꯥꯁꯤꯡ ꯃꯦꯆꯤꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯣꯟꯌꯥꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯀꯣꯟꯁꯤꯡꯗꯨ ꯃꯦꯆꯤꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯦꯆꯤꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯔꯣꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯦꯆꯤꯟꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯩ ꯊꯥꯔꯣ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯦꯆꯤꯟ ꯃꯅꯨꯡꯗ ꯀꯩ ꯍꯥꯞꯆꯤꯜꯂꯨꯔꯕꯒꯦ? ꯍꯩ, ꯃꯦꯆꯤꯟꯁꯦ ꯃꯩ ꯍꯧꯔꯦꯅꯦ꯫ ꯀꯔꯝꯕ ꯐꯤꯅꯣ ꯅꯪꯅ ꯃꯦꯆꯤꯟꯗ ꯁꯨꯔꯤꯕꯁꯤꯕꯨ? ꯇꯥꯃꯣ, ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯆꯥꯕꯩ ꯂꯨꯈꯥꯛ ꯃꯌꯥꯝꯗꯣ ꯃꯤ ꯀꯅꯥꯝ ꯐꯦꯡꯉꯝꯗꯕꯒꯤ ꯑꯩꯅ ꯐꯦꯡꯉꯤꯕ꯫ ꯑꯁꯨꯝ ꯍꯥꯏꯅ ꯊꯥꯔꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯣꯏꯅ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗꯀꯣ, ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯅꯪꯕꯨ? ꯍꯦ, ꯅꯪꯅ ꯀꯣꯟ ꯐꯦꯡꯉꯤꯕ ꯃꯦꯆꯤꯟ ꯑꯁꯤꯗꯤ ꯀꯣꯟ ꯐꯦꯡꯅꯕ ꯅꯠꯇꯦꯅꯦ, ꯐꯤ ꯁꯨꯅꯕꯅꯤꯅꯦ꯫ ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤ? ꯅꯣꯏꯒꯤ ꯀꯣꯟ ꯐꯦꯡꯅꯕ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯍꯦꯛꯇ ꯐꯦꯡꯇꯣꯛꯄꯅꯤ ꯀꯩꯅꯣ꯫ ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯑꯩ ꯃꯦꯆꯤꯟ ꯁꯦꯝꯅꯕ ꯃꯤ ꯀꯧꯔꯨꯈꯤꯒꯦ꯫ ꯅꯪ ꯌꯨꯝꯁꯤꯗ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯌꯨꯝꯁꯤꯒꯤ ꯄꯣꯠ ꯑꯃꯠꯇ ꯄꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣꯒꯤ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯣ ꯐꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯁꯨ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯊꯥꯔꯣꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯀꯥꯗ ꯋꯥꯏ ꯁꯤꯠꯄ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯉꯥꯛꯇ ꯏꯇꯩ ꯇꯩꯕ ꯎꯔꯝꯃꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯅꯦ? ꯃꯃꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯤꯡꯁꯤꯕꯨ ꯃꯥꯅ ꯑꯁꯨꯛ ꯃꯣꯟꯅ ꯃꯣꯟꯅ ꯊꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ? ꯋꯥꯏꯔꯝ ꯁꯤꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯝꯊꯣꯛꯄꯤꯔꯒꯦ꯫ ꯊꯥꯔꯣꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯁꯔꯞ ꯁꯥꯄꯣꯟꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯕꯨ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯣ ꯅꯠꯇ꯭ꯔꯥꯅꯦ? ꯃꯥꯅꯤ ꯃꯥꯅꯤ ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯂꯦꯞꯇꯣꯞꯇꯨꯅꯤ꯫ ꯑꯩꯅ ꯃꯣꯟꯃꯟꯕꯗꯨꯗ ꯁꯨꯗꯣꯛꯑ ꯐꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯅꯪꯗꯤ ꯀꯅꯥꯅ ꯂꯦꯞꯇꯣꯞꯁꯦ ꯁꯨꯔꯒ ꯐꯧ ꯍꯥꯏ? ꯀꯅꯥꯅ ꯇꯥꯛꯄꯤꯒꯦ? ꯃꯃꯜ ꯑꯇꯥꯡꯕ ꯄꯣꯠꯁꯦ ꯑꯩꯅ ꯃꯣꯠꯂꯒ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯗꯣꯛꯑꯒ ꯐꯧꯗꯣꯛꯄꯤꯔꯝꯕꯅꯤ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯊꯥꯔꯣ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯈꯤ ꯈꯤꯒꯠꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯃꯃꯥꯅ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯆꯩꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯃꯥꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯂꯝꯂꯒ ꯃꯃꯧ ꯅꯨꯄꯤ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯄꯣꯠ ꯆꯩ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯃꯜ ꯉꯥꯡꯅꯗꯨꯅ ꯇꯪꯈꯥꯏꯗ ꯇꯪꯈꯥꯏ ꯇꯥꯍꯟꯗꯨꯅ ꯄꯣꯠ ꯆꯩ ꯀꯌా ꯑꯃ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯦꯞꯇꯣꯞ ꯑꯍꯟꯕ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯄꯩꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯈꯨꯗꯛꯇ ꯃꯃꯥ ꯀꯧꯗꯨꯅ ꯍꯪꯉꯤ,
ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯑꯐꯕ ꯃꯃꯧꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯁꯤꯡꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯉꯥꯡ ꯆꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫